ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page-ꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁ ꯚꯤꯗꯤꯑꯣ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯎꯗꯣꯏ ꯈꯨꯃꯟ ꯍꯥꯏꯅ ꯂꯩꯔꯤꯕ Facebook account ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ 11 ꯑꯃꯗꯤ 12 ꯀꯥꯔꯤꯕꯁꯤꯡ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯃꯣꯔꯦꯜ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯁ꯭ꯀꯨꯜ 3 ꯐꯨꯒꯥꯏꯅꯕꯒꯤ ꯀꯦꯁ ꯑꯗꯨ ꯉꯁꯤ ꯑꯔꯥꯝꯕꯥꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ꯫ ꯗꯦꯠ 28ꯇ ꯃꯐꯝ ꯃꯇꯝ ꯊꯥꯅꯔꯒ ꯐꯨꯅꯗꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯄ꯭ꯂꯥꯟ ꯌꯥꯠꯂꯝꯕ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯃꯁꯥ ꯃꯁꯥꯅ ꯑꯐꯕꯇ ꯃꯥꯌꯣꯛꯅꯕ ꯍꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯡꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯌꯨꯝꯅꯥꯝ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 44 ꯎꯌꯨꯝꯄꯣꯛꯀꯤ ꯀꯃꯥꯟꯗꯔꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯗꯤ ꯌꯨꯅꯤꯠ 44 ꯎꯌꯨꯝꯄꯣꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯦꯡꯒꯣꯜꯂꯣꯏ ꯑꯃ ꯍꯦꯛꯇꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯅ ꯂꯩꯔꯤꯕ ꯄꯦꯖ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ, ꯚꯥꯔꯠꯀ ꯑꯃ꯭ꯔꯤꯠ ꯀꯂꯥꯁ ꯁꯤꯖꯟ 1 ꯇꯣꯞ 4 ꯇꯥꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ 3ꯁꯨꯕ ꯇꯥꯈꯤꯕ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯇꯥꯈꯤꯕ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ꯫ ꯚꯥꯔꯠꯀ ꯑꯃ꯭ꯔꯤꯠ ꯀꯂꯥꯁ ꯍꯥꯏꯔꯤꯕ ꯀꯩꯂꯥꯁ ꯈꯦꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯅ ꯐꯟꯗꯤꯡ ꯇꯧꯕꯅꯤ꯫ ꯗꯤꯗꯤ ꯅ꯭ꯌꯨꯁꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯟꯗꯣꯛꯄꯅꯤ꯫ ꯋꯤꯟꯅꯔ ꯑꯣꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯒꯖꯦꯟꯗ꯭ꯔ ꯁꯤꯡ ꯁꯦꯈꯥꯋꯥꯠꯁꯨ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ꯫ ꯀꯩꯂꯥꯁ ꯈꯦꯔꯁꯨ ꯃꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯋꯥ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯅ ꯃꯍꯥꯛꯅ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ 3ꯁꯨꯕ ꯇꯥꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯇꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯁꯤ ꯍꯤꯡꯆꯥꯕ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯔꯤꯕ Facebook account ꯐꯦꯛ account ꯑꯣꯏꯔꯝꯒꯅꯤ꯫ ꯀꯨꯀꯤꯅ ꯍꯥꯡꯉꯤꯔꯥ ꯃꯩꯇꯩꯅ ꯍꯥꯡꯉꯤꯔꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ account ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯈꯛꯇ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯤꯅꯥꯏ ꯃꯆꯥ ꯖꯤꯞꯁꯤ ꯃꯅꯤꯡ ꯇꯣꯡꯉꯒ ꯋꯥꯊꯤ ꯋꯥꯔꯣꯟ ꯉꯥꯡꯕ ꯍꯧꯅꯨ, ꯃꯃꯥꯡꯗ ꯇꯣꯡꯕ ꯀꯟꯅ ꯍꯣꯠꯅꯧ꯫ ꯔꯣꯕꯤꯟꯗꯣ ꯑꯩꯈꯣꯏꯗ ꯄꯤꯌꯨ 20 ꯂꯥꯈ ꯄꯤꯒꯦ, ꯀꯟꯇꯦꯛ 7650272717 ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯗꯨꯒꯤ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯕꯦꯛ ꯇꯧꯕꯗ ꯖꯤꯞꯁꯤ ꯇꯣꯡꯕ ꯐꯪꯗꯕꯩꯔꯣ ꯅꯪꯅ ꯁꯥꯎꯔꯤꯗꯨ? ꯖꯤꯞꯁꯤ 10 ꯃꯨꯛ ꯂꯩꯌꯦ, ꯇꯣꯡꯅꯤꯡꯉꯒ ꯇꯣꯡꯒꯦ, ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯥꯎꯅꯨ ꯐꯦꯛ account ꯍꯥꯡꯉꯒ 5 crore ꯄꯤꯒꯦ, ꯀꯨꯀꯤ 5 ꯄꯣꯔ ꯎ ꯐꯥꯔꯒ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯛ account ꯑꯁꯤ ꯀꯨꯀꯤꯅ ꯍꯥꯡꯕ ꯐꯦꯛ account ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 4ꯒꯤ ꯀꯃꯥꯟꯗꯔ ꯑꯦꯝ ꯑꯊꯧꯕ ꯃꯩꯇꯩꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯑꯔꯣꯡ ꯇꯨꯔꯦꯜꯒꯤ ꯗꯥꯝꯗ ꯄꯩꯁꯤꯜꯂꯒ ꯂꯩꯔꯝꯕ ꯐꯨꯝꯗꯤꯁꯤꯡ ꯉꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯑꯞꯂꯣꯗ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯧꯇ꯭ꯔꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 5 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯜꯂꯝꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯝꯂꯥꯏ 360 ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯄꯦꯖ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞꯀꯤ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯃꯤꯑꯣꯏ 3ꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯝꯁꯤꯡꯂꯝꯂꯦ ꯑꯃ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯉꯥꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯅꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯁꯦꯝꯖꯤꯟꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯗ ꯉꯔꯥꯡ HY ꯅ꯭ꯌꯨꯁꯅ ꯁꯤꯟꯕ ꯀꯨꯀꯤ ꯁꯨꯄ꯭ꯔꯤꯃꯥꯁꯤ ꯑꯦꯟड ꯏꯠꯁ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯍꯥꯏꯔꯤꯕ ꯗꯤꯁꯀꯁꯟ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯨꯀꯤꯁꯤꯡꯅ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯇꯧꯔꯝꯂꯦ ꯍꯥꯏꯔꯦ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯌꯨꯊ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯌꯨꯝ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯄꯦꯖ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯍꯜ ꯑꯣꯏꯅ ꯄꯣꯛꯆꯕꯤ, ꯃꯧꯁꯤꯡ ꯖꯇ꯭ꯔꯥ ꯄꯨꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯔꯛꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄꯦꯖ ꯑꯁꯤꯅ ꯊꯥꯒꯠꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯕ ꯏꯅꯥꯎ ꯑꯃ ꯊꯕꯛ ꯁꯨꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯗꯕ
adu aina FB da urakpadagi sengmai da thabak ama pire mahak nisa susa khidre nungtigi rupees 800 phangi chaba thakpa leifam loina free ni magi nupi da khajikta oirasu paisa ga thaba ngamjare makhoi animak wakhal kya da nungai jaramgadaba hojikti aisu karimata aingonda kanadrasu yam nungai inaw aduna magi nupi su sida pujarabage thabak pibiyu haire humang mamalgi paisa tanbagi nungai ba makhoi khangba haure magi nupi dusu purakrani makhoi ani changdana tanbada tha amada irai laina 40k 50k di soidana taladi masida nate aikoina mateng pangjari se adum yam le haiba yare aikoida karimata kanaba leite punna hingminabagi pandam amadani aina pijaningliba message ti tanbu tandradi thabaki thabak ngaktani paisa ngaktani haijabani yaifarase haina mahakna share tawrakli atopa post amada paudam haina leriba Facebook page adun thaglakpa post amakak share tawjage haukiba tang 18 tha nipan 2024 gi numidang wairam haraurau awang laikai da leiba masagi yumdagi Haikrujam Johnson mukta chana sahi 32 son of Hais Bir Singh hairiba miyo asi thokibadagi hanjilaktre khangna chanaba kaya da hangba yaba hangjare adubu haujik phawbagi oinadi magi mari makhong khangba ngamdre kanagumbana khangbiba yaurabadi makhada pijariba phone number asida pau pibiduna imung asigi awabada mateng pangbiu natraga manak nakpa police station da pau pibiduna imung asigi awabada mateng pangbiu haijarakli kanagumana thingnarabari number asida pau pibiu number adu mayamda khanganjarake 9863 560472 amukahana ningsingjarake 9863560472 hairiba number asida pau phapiru kanagumana thingnarabirabadi haina post tawrakli atopa post amada Imphal Today update haina leiriba Facebook page aduna thagalakpa post amakak share tawjage Thoba district ki Laisang Them khong manungda ising ichauna lamlamdagi lakpa miyamna lengthainakhre security thamduna ngak senkhre ichawgi awaba tariba maraksida kumhei haraugumna lakpiganu laikai miyamna hairakli atopa post amada Arambai Tengol unit 48 Sagol bana thagalakpa post amakak share tawjage unit asida hanadigi hauna kayarak hana chawna mateng tawbirakraba Sagol ban sayang kurau makhongi ima singna ngasisu aikoina ngakjariba taren pokpida lakpiduna yamlaba chana thanaba polam sing mateng pangbirami masigi damak ima singbu hainingai leitena thagachari haina photo ga loinena share tawrakli atopa post amada paudam haina leiriba Facebook page adun thaglakpa post ama amuk share tawjage anganching eco park kakchingda masagi sahi maudraga nipan surabi ima khetrimayum lairen devi gi mapok numitka mari leinana mayok pha upambi ama thakiba ima bu punsi nungsangbo oibiu haina video ga loinana share tawrakli video de hapsadre photo asida yauriba ima asina hairiba u cha thabagi thabak adu pangthokibani ngasigi matang asida video asi loisinjarage channel asibu nusibiduna subscribe to senbiu haina nixingjari channel asi 50k yogadaba 3k da ngaisilakle maram aduna subscribe tawdriba singna subscribe to senbiduna 50k yogada mateng pangbiu haijari thank you